MGNREGA asi lamdam asigi oinadi lairabasing fanaba natrei lairabasing muthatnaba oirei lairabasing da chahi amagi manungda numit jamani thabak fanghangadaba adu fanghanba ngamdrei masi lenga asigi chauna asoibani haina SUGNU KENDRA gi MLA K RANJIT na ngasi Manipur Vidhan Sabha da haikrei ngasi assembly da health ki matang da paladuna MLA K RANJIT na haikrei lamdam asida leiriba hospital singdagi thorakpa biochemical waste sing mafam chana thamnaba amadi manghankhinaba matik chaba khulai leitabana lamdam asida laina kaya sandorak lagadra haibagi chingnaba leirei Wabagai AC khakta natana Manipur gi leiriba district singda administration gi chayatnaba leiriba sing asi athuba matamda ahenba meeting changlagani haina Chief Minister N Biren Singh na ngasi Manipur Legislative Assembly gi wahang pahong gi matamda Wabagai AC gi MLA MD Fazur Rahim na hanglakpa wahang gi paukhum piraduna haikrei ngarang numidang pung 9 makhairom taba matamda KUMBI KENDRA gi manung chanba Borayangbi Maya Leikaida chingnaningai oiba mawongda mau ama masagi mayumda siduna leiramlei leikhidраbi mau adugi maming Sumirun atopa mingna nanaubi mapuroiba Tamizur Elias apikpa kawi leikhidраbi Samirun amadi atopa mingna nanaubi makubok amadi imungi miyoi singna mi leitabagi tanja lauraga makhori metuna hatpo oiramba yai haina thajanari Malemgi mafam kayada hausik yamna kanna mipainariba novel coronavirus asi Manipur state asidasu changlakpa yabagi mipainaba ama leiriba sigi cheksin thorang lokhatnabagi pandamda Manipur gi mapalomdagi mitop changlafam oiniba Jiribam district ki foreigner checkpost manakta hangdokhiba screening camp asi hausik male health worker amaga pion ama khaktamakna mathau tawduna leiri hairi ngarang numidang Thawal Police ki SP Yimityeng makhada Lilong Police Alada amadi Anjuman gi kangbuna Lilong awang leikai digi miyoi ama cup syrup bottle chamaga nifuni thoiga konana faraba miyoi adugi maming MD Mirai Mayum Ithem Elias Amir Hussain chahi kunmari apokpa MD Hesam kawi leikai adumakta dagini hairi Thawal District Police na kumja lising ni tara mapan gi August kunmari da lupa lakh nifugi WY tablet fagat khibagi case da mapung oina chenaba nahan makhai mirot oiduna leirakhiba miyoi police na Tripura dagi fagat pangam krai faraba miyoi aduki maming MD Abdul chahi nifumathoi apokpa Abu Tahar Mia kawi West Agartala gi Badra Misipara village agini MOIRANG KENDRA Progressive Front na sinduna New Connection Scheme launch tawbagi thoram ama MOIRANG film laikai da pangthokpaga loinana MOIRANG KENDRA gi manungda beneficiary humfumanga khangalaba matungda lottery tawraga miyoi manga khallaga lupa lising ani gi mamalda down payment da gas connection fanghankrai National Book Trust India amadi Writers Forum Imphal anina sinduna Translation of Children's Book haiba wakhalonda yumfam oiba numit humni gi oiba workshop Jawaharlal Nehru Manipur Dance Academy da chathari lamdam asida leiriba bank singna miyamda piriba tongan ba makhal gi scheme amadi insurance singi maramda khanghanabagi damak numit humni chupna chathagadaba outreach program on financial inclusion ngasidagi Imphal ki luang sangbom da leiba Panthoibi community hall da hongdokrei Manipur Human Rights Commission Acting Chairperson Khaidem Manina ngasi Bisnupur District ki manung chana Moirang Police Station da hakthengna chatuna Police Station adugi fibam yengsin khrei Tha asigi tara taretagi Jiribam ki Babupara da leiba Kasturba Girls High School da Directorate of Information and Public Relations DIPR Government of Manipur na sinduna 2 weeks short-term course on basics of news reporting mapung fana chathari ICD Jiribam ki founder member oibata natana Jiribam Government Higher Secondary School asida arts graduate teacher oibi film Moirang leimana leikhidabada ICD office ki staff singna awaba phongdokrai hokhiba pung kunmari ki manungda Bihar gi Bhagalpur Aurangabad Begasarai Vaisali Muzaffarpur East amadi West Champaran da thokhiba akhak arau amadi braja tabagi thodokta miyoi 16 leikhidrei mapana asopan nangkrai awang thangba Delhi gi sarukta CAA yaningba amadi yaningdaba ani gi marakta thokliba irangda leikhidaba mi gi masing 16 sukrai cham yangkhai henbana asopan nangkrai
NSAꯒꯤ ꯂꯨꯆꯤꯡꯕ ꯑꯖꯤꯠ ꯗꯣꯚꯥꯜꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯋꯥꯡ ꯊꯪꯕ ꯗꯦꯜꯂꯤꯗ ꯂꯩꯕ ꯂꯅꯥꯏ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯂꯣꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯖꯄꯥꯟꯒꯤ ꯆꯤꯇꯦꯠꯁꯨ ꯋꯥꯇꯥꯅꯥꯕꯦ ꯊꯥ ꯑꯁꯤꯒꯤ 18ꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 112 ꯁꯨꯈ꯭ꯔꯕ ꯆꯤꯇꯦꯠꯁꯨ ꯋꯥꯇꯥꯅꯥꯕꯦ ꯊꯥ ꯑꯁꯤꯒꯤ 12ꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯁꯛ ꯈꯪꯗꯨꯅ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯀꯤ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯈꯤ꯫